Masi phone ki ba tongan ba pausi sing de yaw ki ba pausing ma di social media dagi lokot jaba pau khara update pijari ahan bada maru eba pau Burma da KNU ama di PDF ki apun militant group singa military army ga hausi su khut thek thokna ba lepri Manipur ki MMA ki fighter national amasung international ki thakam ya ma masak khangna raba bambam masa mathanta sigani torom badagi police na mutam cha kan bangong kre ki zo MLA sing CSO sing kwati da mi ko pangko kre separate administration laitriba makai lenga ano wasen lok bada ki zo MLA ama to yaw roi hairakli ano balengak sembada kukizo MLA singna saruk yagani hai ki balaite haina hafolen ki gena phongdorli kukizo group singi oina unified political roadmap ama sengkre singi lamsing manipur ningthau makhada leiram khidi haiba UPF amsung KNO gi wafam kokomina aran bani haragli president rule thambadagi manipur da law and order gi phibam phagalagle haina army gi chief opendra divedi na phongdorli manipur gi phibam phagalak pagal iroinana india gi president Draupadi Murmu manipur da laklaba yana leire bangladesh gi hanagi PM Sheikh Hasina Sibagi Serakbi na bako na while pikre Hanagi CM N Biren abadi speaker TH Satyabrata Anibu center lenga ki makedi ki lusingba oina khanba pamdre miyamna thajadaba MLA amada chief minister pham haplaba yana leire Chandel district ki kuki amata leidaba khulda kuki gi yumthong kuntareta ising pikre haina JJM gi Daxboard da thagalak pada angakpa pokna khre Churachanpur gi myoy sing Imphal dagi flight tongba hore haina yumnam khemchana phongdoragli China na makoi gi citizen sing Japan da chatana ba aganwa wafum thamkre lamdamasi gi mahiloisang singi mahiroi singna academy session lisingani kuntaruk dagi hona lamdamasi gi pothokna sajaba uniform setna ba kungjang chaksilagani haina mahiroi luk taruk na khangalagli Haujik pau chandongna pijari KNU amadi PDF ki apunba militant group singa military army ga haujik su Myanmar da khut thongna ba leptari PDF amadi KNU gi apunba militant singna military army gi mathakta attack chathaduna military army gi personnel nimfu hena hatkhiba amadi personnel manga fakhiba amadi khulai kaya munkhiba gi khoishauna raba military army na laman khumba oina haujik su leptana khut thongna ba asida nakal animakta asok apan chauna yauramba yai haina panari hauzik phawbagi oina nakal animakta asopan asi anas kaya yamna yaurabage haibagi chapchaba paw phangba ngamdri makha taba paw ngaiminasi Manipur gi MMA gi fighter national amsung international gi thakta miyamna masak khangnaraba bambam masa mathanda sijagani tawrambadagi police na matam chana kanba ngamhore hariba thawdo asi ngarang nungthil pung 3 rom taba matamda thokhibani hari karigi damak maming leiraba MMA gi fighter asi masa mathanda sijana ba horan baro haibagi matangda hojik phawbigi oina chap chana khangba ngamdri adubu MMA gi fighter bambam gi social media Facebook amsung WhatsApp status ta post tawrokhibadagi police na kudung thiramgada Thodo adu dagi section thorang lokhotpadagi kudong thiba thodo adu nanghodabani haire asumna bambamna mahagi Facebook account amadi WhatsApp status ta asumna thamlamkhi punsigi oina thong lonsile ngasina aigi aroiba numit oira male sinatana aigi wakhan si pothafam khanglaroi thawai asisu hakjangdagi chatningna male mayam aibudi waroganuko aina tawge khanba mayam amadi tawba ngamlamdre haina asumna WhatsApp amsung Facebook da status thamlakpadagi singjamai 360 amadi tongan mahaki moruk mapang singna mari leinaba police department singda matam chana paw pihobadagi police na section thorang lokhotpadagi masa mathanda sijagani tawramba adudagi police na matam chana kanba ngamkhibani hairi President rule lokthokloga popular government sembada kukizo MLA sing saruk yanaba warep laure haina pausi singda ponglokpa wafam amabu United People's Front UPF amadi kuki National Organization KNO na yaningdaba phongdorakli suspension of operation su agreement khuyek pinabada yauriba kuki laloba singge apunba body oiriba loop anina punna thadorokpa chirol amana hai anokba lengak sembada kukizo MLA sing saruk yagani haina warep lokhiba leite November 15 da kukizo council KZC na Chinduna General Conference ama pangthoki mifam aduda kukizo MLA singna popular government ta yauna bagi warep amata lawkiba leite legislature leiba union territory ama demand tawna bagi matangda mapung oina khanakibane matam kayagi mamangdagi kukizo purupna tanduna lagliba union territory gi matangda leikhai tadriba makhaidi purup asigi MLA singna popular government ama semalkbada saruk yabagi wafam leiroi matung tarakpatasu KZC na taliba demand asi phangdriba phawba kukizo MLA sing lengak sembada yauna bagi phirep lawroi
ꯄꯥꯎꯆꯦ ꯈꯔꯗ ꯀꯨꯀꯤ ꯖꯣ MLA ꯁꯤꯡꯅ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯕꯗ ꯁꯔꯨꯛ ꯌꯥꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯐꯝꯅꯤ ꯀꯨꯀꯤ ꯖꯣ ꯐꯨꯔꯨꯞꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞꯄꯨ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯀꯨꯀꯤ ꯖꯣ MLA ꯁꯤꯡ ꯑꯃꯁꯨꯡ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯇꯥꯜꯂꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯗꯤꯃꯥꯟ ꯑꯁꯤꯗꯒꯤ ꯈꯣꯡꯐꯝ ꯑꯃꯠꯇ ꯍꯟꯗꯣꯛꯄ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯑꯃꯔꯣꯝꯗ ꯁꯥꯏꯇꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ MLA ꯍꯥꯎꯈꯂꯦꯠ ꯀꯤꯞꯒꯦꯟ ꯑꯃꯁꯨꯡ ꯁꯤꯡꯍꯥꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ MLA ꯆꯤꯟꯅꯨꯡꯊꯥꯡ ꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯀꯨꯀꯤ ꯖꯣ MLA ꯁꯤꯡꯅ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯕꯗ ꯌꯥꯎꯒꯅꯤ ꯍꯥꯏꯅ ꯄꯥꯎꯆꯦ ꯈꯔꯗ ꯐꯣꯡꯅꯈꯤꯕ ꯔꯤꯄꯣꯔꯠ ꯑꯗꯨ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯔꯥꯟꯕꯅꯤ ꯒꯧꯍꯥꯇꯤꯗ ꯀꯦꯖꯦꯠꯁꯤꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯅꯕꯒꯤ ꯋꯥꯐꯝ ꯈꯟꯅꯈꯤ ꯑꯗꯨꯕꯨ ꯀꯨꯀꯤ ꯖꯣ MLA ꯁꯤꯡ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯗꯦ ꯃꯄꯨꯡ ꯑꯣꯏꯅ ꯈꯟꯅꯈꯤꯕꯗꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯇꯥꯡꯗꯅꯤ ꯍꯥꯏꯔꯤ BJP ꯒꯤ ꯂꯨꯆꯤꯡꯕ ꯑꯅꯤ ꯃꯅꯤꯄꯨꯔꯗ ꯍꯟꯗꯛ ꯂꯥꯛꯂꯝꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯝꯂꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯂꯒꯅꯤ ꯍꯥꯏꯅ ꯄꯥꯎꯆꯦ ꯀꯌꯥꯗ ꯐꯣꯡꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯇꯪꯗꯥꯡꯕ ꯑꯃ ꯈꯪꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯤ ꯉꯁꯤ ꯐꯣꯡꯕ ꯑꯌꯨꯛꯀꯤ ꯄꯥꯎꯆꯦ ꯑꯃꯗ ꯊꯣꯛꯈꯤꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯀꯤ ꯖꯣ ꯐꯨꯔꯨꯞꯀꯤ MLA ꯁꯤꯡꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕꯗ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯁꯦꯡꯗꯣꯔꯛꯂꯤ ꯁꯥꯏꯇꯨ A ꯁꯤꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯃꯤꯔꯦꯞ ꯑꯣꯏꯅ ꯚꯣꯠ ꯀꯥꯈ꯭ꯔꯕ ꯃꯇꯨꯡꯗ MLA ꯍꯥꯎꯈꯂꯦꯠ ꯀꯤꯞꯒꯦꯟ ꯑꯃꯁꯨꯡ ꯁꯤꯡꯍꯥꯠ A ꯁꯤꯒꯤ ꯀꯨꯀꯤ ꯄꯤꯄꯜꯁ ꯑꯦꯂꯥꯏꯟꯁꯀꯤ ꯇꯤꯀꯦꯠꯇ ꯚꯣꯠ ꯀꯥꯗꯨꯅ MLA ꯑꯣꯏꯈ꯭ꯔꯕ ꯆꯤꯟꯂꯨꯟꯊꯥꯡ ꯑꯅꯤꯅ ꯉꯁꯤ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯄꯥꯎꯆꯦ ꯑꯃꯗ ꯐꯣꯡꯂꯤꯕ ꯄꯥꯎ ꯑꯁꯤꯅ ꯀꯨꯀꯤ ꯃꯤꯌꯥꯝ ꯃꯔꯛꯇ ꯀꯥꯟꯅꯗꯕꯗ ꯆꯃꯝꯅꯕ ꯄꯣꯛꯍꯜꯂꯦ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯁꯦꯡꯗꯣꯔꯛꯇꯨꯅ ꯍꯥꯏꯔꯤ ꯒꯧꯍꯥꯇꯤꯗ ꯐꯝꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯌꯥꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃ ꯂꯩꯍꯟꯅꯕ ꯋꯥꯐꯝ ꯈꯟꯅꯈꯤꯕꯗꯤ ꯂꯩ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯨꯀꯤ ꯖꯣ MLA ꯑꯃꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯅꯕꯒꯤ ꯐꯤꯔꯦꯞ ꯂꯧꯈꯤꯕꯗꯤ ꯂꯩꯇꯦ ꯃꯁꯤꯒꯤ ꯃꯊꯛꯇ ꯀꯨꯀꯤ ꯖꯣꯒꯤ MLA ꯁꯤꯡ ꯈꯔꯗꯤ ꯍꯥꯏꯔꯤꯕ ꯒꯧꯍꯥꯇꯤꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯗꯦ ꯃꯤꯐꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯉꯥꯛ ꯑꯃꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯑꯔꯥꯟꯕ ꯄꯥꯎ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯊꯥꯖꯕꯤꯗꯅꯕ ꯑꯄꯤꯜ ꯇꯧꯕꯒ ꯂꯣꯏꯅꯅ ꯄꯥꯎ ꯐꯣꯡꯗ꯭ꯔꯤꯉꯩꯗ ꯃꯥꯡꯖꯧꯅꯅ ꯑꯆꯨꯝ ꯑꯔꯥꯟ ꯍꯥꯟꯅ ꯊꯤꯗꯣꯛꯅꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯀꯨꯀꯤ ꯖꯣ ꯄꯣꯂꯤꯇꯤꯀꯦꯜ ꯑꯃꯁꯨꯡ ꯁꯤꯚꯤꯜ ꯂꯤꯗꯔꯁꯤꯡꯒꯤ ꯑꯣꯏꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯍꯦꯟꯒꯠꯅꯕ ꯑꯃꯁꯨꯡ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯅꯥꯝꯄꯤ ꯀꯂꯦꯛꯇꯤꯕ ꯗꯤꯀ꯭ꯂꯥꯔꯦꯁꯟ ꯑꯃ ꯄꯨꯟꯅ ꯂꯧꯃꯤꯟꯅꯈ꯭ꯔꯦ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯀꯨꯀꯤ ꯖꯣ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯑꯄꯨꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯔꯣꯗ ꯃꯦꯞ ꯑꯃꯅꯤ ꯌꯨꯅꯤꯇꯤ ꯏꯟ ꯑꯦꯛꯁꯟ ꯁꯦꯀ꯭ꯌꯨꯔꯤꯡ ꯂꯦꯟ ꯂꯦꯖꯤꯁꯂꯦꯆꯔ ꯑꯦꯟड ꯐ꯭ꯌꯨꯆꯔ ꯐꯣꯔ ꯀꯨꯀꯤ ꯖꯣ ꯄꯤꯄꯜꯁ ꯍꯥꯏꯕ ꯊꯤꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯈꯤꯕ ꯇꯥꯡ 13-15 ꯐꯥꯎꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯨꯞꯅ ꯄꯥꯡꯊꯣꯛꯈꯤꯕ ꯀꯟꯀ꯭ꯂꯦꯕ ꯑꯗꯨꯗ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜ ꯖꯧꯃꯩ ꯀꯥꯎꯟꯁꯤꯜ KSO ꯀꯨꯀꯤ NP ꯀꯨꯀꯤ ꯆꯤꯞ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯨꯀꯤ MLA ꯁꯤꯡ ꯁꯨ ꯒ꯭ꯔꯨꯞꯁꯤꯡ ꯑꯃꯁꯨꯡ ꯁꯛꯅꯥꯏꯔꯕ ꯑꯦꯛꯁꯄꯔꯠ ꯀꯌꯥꯁꯨ ꯌꯥꯎꯈꯤ ꯀꯟꯀ꯭ꯂꯦꯕ ꯑꯗꯨꯗ ꯃꯦꯖꯔ ꯀꯨꯀꯤ ꯖꯣ ꯕꯣꯗꯤꯁꯤꯡ ꯌꯨꯅꯤꯐꯥꯏꯗ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯃꯒꯤ ꯃꯈꯥꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯑꯃꯁꯨꯡ ꯀꯨꯀꯤ ꯂꯥꯂꯧꯕꯁꯤꯡꯒꯤ ꯑꯝꯕ꯭ꯔꯦꯂꯥ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯏꯔꯤꯕ UPF ꯑꯃꯁꯨꯡ KNOꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯕꯖꯦꯛꯇꯤꯕ ꯑꯗꯨ ꯐꯪꯅꯅꯕ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯕꯒꯤ ꯋꯥꯔꯦꯞ ꯂꯧꯈꯤ ꯃꯔꯨꯑꯣꯏꯅ ꯀꯨꯀꯤ ꯖꯣꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝ ꯑꯃ ꯑꯣꯏꯔꯤꯕ ꯃꯁꯥꯒꯤ ꯂꯦꯖꯤꯁꯂꯦꯆꯔ ꯂꯩꯖꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯗꯤꯃꯥꯟ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯔꯤ ꯂꯩꯅꯅꯅꯤ ꯀꯟꯀ꯭ꯂꯦꯕ ꯑꯗꯨꯅ KNO UPF ꯑꯃꯁꯨꯡ ꯑꯇꯩ ꯁꯤꯚꯤꯜ ꯕꯣꯗꯤꯁꯤꯡꯒꯤ ꯃꯔꯛꯇ ꯄꯣꯂꯤꯇꯤꯀꯦꯜ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯃꯈꯥ ꯇꯥꯅ ꯂꯩꯍꯟꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯋꯥꯔꯀꯤꯡ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯕ ꯍꯥꯏꯅꯁꯨ ꯌꯥꯅꯈꯤ ꯂꯣꯏꯅꯅ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯃꯈꯥꯗ ꯀꯝꯃꯨꯅꯤꯇꯤ ꯂꯦꯚꯦꯜ ꯃꯣꯕꯤꯂꯥꯏꯖꯦꯁꯟꯒꯤ ꯊꯕꯛ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯂꯥꯏꯖ ꯇꯧꯕ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯗꯥꯏꯂꯣꯒ ꯆꯠꯊꯔꯤꯕ UPF ꯑꯃꯁꯨꯡ KNOꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯕ ꯕꯣꯗꯤ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯅꯕ ꯌꯨꯅꯤꯐꯥꯏꯗ ꯄꯣꯂꯤꯇꯤꯀꯦꯜ ꯃꯨꯚꯃꯦꯟꯠ ꯋꯥꯔꯀꯤꯡ ꯀꯃꯤꯇꯤ ꯁꯦꯝꯕ ꯀꯃꯤꯇꯤ ꯑꯁꯤꯅ ꯀꯃꯤꯇꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯗꯤꯃꯥꯟꯗꯁꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯔꯃꯦꯜ ꯑꯦꯟꯒꯦꯖꯃꯦꯟꯠ ꯌꯥꯎꯅ ꯀꯟꯁꯜꯇꯦꯁꯟ ꯑꯃꯁꯨꯡ ꯅꯦꯒꯣꯁꯤꯌꯦꯁꯟꯒꯤ ꯊꯕꯛꯁꯤꯡ ꯃꯥꯡꯖꯧꯅꯅ ꯃꯥꯡꯖꯤꯜ ꯊꯥꯅ ꯇꯧꯕ ꯍꯥꯏꯕ ꯑꯁꯤ ꯌꯥꯎꯔꯤ ꯀꯟꯀ꯭ꯂꯦꯕ ꯑꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯦ 3ꯕꯨ ꯁꯦꯄꯔꯦꯠ ꯗꯦ ꯍꯥꯏꯅ ꯄꯥꯂꯟ ꯇꯧꯕ ꯍꯥꯏꯅꯁꯨ ꯋꯥꯔꯦꯞ ꯂꯧꯈꯤ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡ ꯅꯤꯡꯊꯧꯒꯤ ꯂꯩꯉꯥꯛ ꯃꯈꯥꯗ ꯂꯩꯔꯝꯗꯦ ꯍꯥꯏꯕ UPF ꯑꯃꯗꯤ KNOꯒꯤ ꯋꯥꯐꯝ ꯁꯤꯡꯅꯗꯨꯅ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯈ꯭ꯔꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯄꯤꯁꯤꯟꯈꯤꯕ ꯆꯦꯅꯥ 15 ꯄꯥꯟꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯊꯥ ꯑꯁꯤꯒꯤ 6 ꯑꯃꯁꯨꯡ 8ꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗ ꯌꯨꯅꯥꯏꯇꯦꯗ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ UPF ꯑꯃꯁꯨꯡ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KNOꯅ ꯊꯝꯈꯤꯕ ꯋꯥꯐꯝ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯂꯥꯂꯧꯂꯨꯞ ꯑꯅꯤꯒꯤ ꯃꯐꯝꯗ ꯁꯤꯡꯅꯗꯨꯅ ꯇꯣꯈꯥꯏꯕ ꯂꯩꯉꯥꯛ ꯑꯃ ꯇꯥꯜꯂꯤꯕ ꯑꯁꯤ ꯆꯠꯅꯍꯟꯗꯅꯕ ꯋꯥꯐꯝ ꯀꯌꯥꯁꯨ ꯊꯝꯈꯤ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯒꯤ ꯀꯣꯄꯤ ꯑꯃ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯑꯃꯁꯨꯡ ꯅꯣꯔꯊ ꯏꯁꯠ ꯑꯦꯗꯚꯥꯏꯖꯔ AK ꯃꯤꯁ꯭ꯔꯥꯗꯁꯨ ꯌꯧꯍꯟꯈꯤ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯂꯝꯁꯤꯡ ꯃꯅꯤꯄꯨꯔ ꯅꯤꯡꯊꯧꯒꯤ ꯂꯩꯉꯥꯛ ꯃꯈꯥꯗ ꯀꯩꯗꯧꯅꯨꯡꯗ ꯂꯩꯔꯝꯗꯦ ꯍꯥꯏꯔꯤꯕ ꯑꯁꯤ ꯂꯥꯟꯅ ꯋꯥꯍꯟꯊꯣꯛ ꯄꯤꯗꯨꯅ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯕ ꯇꯣꯈꯥꯏꯕ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜ ꯅꯠꯇ꯭ꯔꯒ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯁꯦꯝꯕ ꯌꯥꯅꯕ ꯍꯣꯠꯅꯕꯒꯤ ꯊꯧꯔꯥꯡꯅꯤ UPF ꯑꯃꯁꯨꯡ KNOꯅ ꯀ꯭ꯂꯦꯝ ꯇꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ
Layraklaba Kudam Changdam Kayana Sakhini, Manipur ki Singi Lam Kudingmak, Manipur Ningthogi Lengaki Wangmada Kaidaunungda Layrakide, Masigi Damak Darbar Rule, Colonial Record, Royal Authority na Sakhi Singni Hari, the Manipur State Darbar Rules of 1907 na Manipur Gilam Umang Wamang Amasung Revenue Yauna Sing Amasung Tam Animak Ningthau Amagi Makada Darbar gi Administrative Makada Control Tawi Haina Mayek Sengna Panduna Yauri British Administrative Record ki Matungina Umang Amasung Singsang Paring Sing Manipur gi Ningthau gi Lan Thumni Haina Takli Sahi Chakaya gi Mamangdagi Ngasi Phawba Layrakliba Kudam Changdam Kaya Amadi Sakhi Sabon Kaya Asina Manipur gi Singi Lamsing Asigi Authority ni Haiba Adu Takli Haina Palli President role thambadagi Manipurda law and order ki phibam phagalakle haina Chief of Army Staff General Upendra Dwivedi ne phongdokre Delhi da pangthokpa Chanakya Defense Dialogue ta wangangbada mahakna haiki madudi President role thambadagi Manipurda ahongba kaya lakle miyamna lengak ta thajaba thamlakbagi changsu hengalakle Kanglup Masel gi marakta thajanabagi changsu hengalakle hiram khuding makta phibam phagatle haina logba yai Doran Cup Pangthokibada Ayaksu Saruk Yaki, Masing Yamlaba Miyamna Sana Konabagi Thorom Adu Yengba Lagnaki, Haukiba September Thada Prime Minister Narendra Modi Laglong Kiba Adunasu, Manipurda, Ahomba Kaya Purapangam Kibani, Mato Asumna Pibam Pagalaklabadi, Lebak Asigi President Su Atubam Matam da Soidana Manipura Satkani Haibagi Tajabalai Haina, Mahana Makataki, Kanglup Masel Hana Sunabagi. Thogdok thokpagi chang hantarakle haina palladuna mahakna hai September thada Prime Minister Narendra Modi na Manipur da chatpa matamda internally displaced person IDP singna lainaba anoba yum lising tare chanabagi wapam laukthoklamki matau asumna hana sunabagi thogdok lepkhibaga loinana law and order gi phibam dasu makata na phagalakhi gani haibagi thajaba chawna lei haina phongdokhi India ki Chief of Army Staff General Upendra Dwivedi na phongdokpada Manipurda President role thamlakpadagi ingtapa amasung Kanglup Masel gi marakta nungsi chanaba amadi lengakta miyamna thajaba thamlakpa helakpadagi Manipur gi law and order gi phibam phagalakpaga loinana handak pangthokiba Doran Cup ta mahak masamak saruk yaduna mityeng takhi Doran Cup pangthokiba aduda masing yamlaba miyamna saruk yaki loinana Sahi asigi September thada Prime Minister na Manipurda laklamba adubusu masing yamlaba miyamna saruk yakhibaga loinana lamdam asida ahongba kaya lakpada mateng oire haujik Kanglup Masel gi marakta thajanaba amasung nungsinabagi chang wangkhalakpaga loinana Kanglup ani gi marakta maitei amasi kuki ani gi marakta hana sunaba nongoi kapnaba na sing makol takidaba kuire haujik santi oire haiba yare haujik oiriba phibam asidagi hena phagalakpaga loinana Athuba matamda India ki President Draupadi Murmursu Manipurda laklaba yai haina phongdokre International Crime Tribunal na Bangladesh ki Prime Minister Oiramba Sheikh Hasina Hanagi Home Minister Asad Uzman Khan Kamal amadi Hanagi Inspector General of Police Chaudhuri Abdullah Al Mamul Mara Leire Haina Lokthokre Tribunal na Hanagi Prime Minister Sheikh Hasina bu Sibagi Cherakpi naba Wail Piki Korna Ahanbada Sheikh Hasina bu Punsi Supa Kasum Sangda Thamnaba Wail Piki Bani Adubu Myoiba Kunagi Mayokta Mahangna Sathakiba Crime Adu Yenglaga Akonbada Sibagi Cherak Oina Piki Bani Tongan ba Hiram Ohumda Hasina bu Mara Leire Haina Korna Kangba Ngamki Maruoina Miyambu Irang Hongnanaba Thoinsin Piba Mi Hatnaba Yathang Pikiba Amasung Miyot Minei Chathabada Matam Chana Thingnaba Thorang Lakhut Matangda Hanagi Prime Minister Adu Mara Leire Haiba Mayek Singna Khangba Ngamle Haina International Crime Tribunal gi Judge Golam Murtuzuana Phongdokhibani Courtna Wail Laukthoktringegi Chairakta Sheikh Hasina na Lusingba Awami League Party Thomi Singna Mapam Kayada protest tawki Hojik Bangladesh da party asigi political gi oiba thabak thoram amata paikhatpa yaroi haina athingba thamgrabasu party gi Thomi Singna Mapam Kayada khongjang changsinkhi Manipur Chief Minister Oiramba Nongthombam Birena Chaliba Sahi Asigi February Mapalda Mahangna Paiba Chief Minister gi Pharmacy Paiba Ngamjararoi Haiduna Manipur gi Governor Ajay Kumar Valada Pham Thadokjarage Haibagi Cheron Pisin Khraba Matungda Center Lengakna President rule chalaiduna thamliba lengak asida anoba lengak ama center gi yathang matungina mathang sahi gi February 23 gi mamangda soidana semnaba thorang yatpa loikhre haide adum oinama anoba lengak ama semba matamda miyamna Chief Minister oirakpa yai haina panaramba singi mahuta anoba BJP gi MLA amabu singba oina khalakpaga loinana center gi maikaidigi Chief Minister gi pham hapnabasu poram yatpa loikhre haidi iram asigi matangda pause sina phangba yamna thajaba yaba pau ki source amagi matung ina center lenga ki maikaidigi tha kaya chumna state asigi BJP gi MLA singna yanunaba
Yanaba anoba lusingba ama khanaba matam kaya pikhrabasu sanglaba matam kaya asi lusingba ama khanba ngamdana leirakhiba asina maram oiraga center lenga ki maikaidagi miyamna thajadaba MLA amada chief minister pham thindokpaga loinana lamdam asida thokliba political gi charangnaba asi loisinaba honarakani hairi pawasina makatana amuka phongdokpada haujik Fongna chief minister gi lamjelda saruk yaribani haina miyamna fongna amadi lona ngangnariba hanagi chief minister Nongthombam Birel amadi Manipur Legislative Assembly gi speaker T.A. Satya Brata anibu center lenga ki maikaidigi lusingba oina khanba sukpam pamdre hari hanagi chief minister Nongthombam Birenbu lamdam asida khundaminariba Kuki Jopurumna pamde aduga speaker Satya Bratana lusingba oina khanba matamda N Birena amuk saugatte maramsing asina yenglaga center lenga ki maikaidigi state asida ing kumja lisingani kulumdogi mi ahumdagi thorakhiba irang asigi warosin puruknaba honabada state lengak ama lehenba mathau tarakpana center gi maikaidigi miyamgi ihau laksinaba honabada achouba thodang loba ngamba lalobagi irang thengnaba ngamba BJP gi waklon amadi RSS gi waklon bu chena thajaba political gi background leiba amadi lamdam asida khundaminariba phurup kanglup sing amato oina yanagadaba lusingba ama thinarakhibani oiriba phibom asida ngasi nongmanini ki mamangda nomi khomni gi khongchatda state asida laklamba BJP gi lusingba ani BL Santos amadi Dr. Samit Patrana Center gi lusingba singda pisin kiba report aduda palli hairi adum moinamak kaya yamna chumbano haibududi chapchana khangba ngamdri orakliba phibam asida chaliba thasi gi kunma thoida hiram manadrabasu RSS gi lusingba Dr. Mohan Bhagat numit nini gi khongchatta Imphal da lakadori amadi BJP gi President JB Nada Imphal da lakadori ba asi state asida anoba lengak ama semgodori ba asiga mari lainaraba yai haina panari Lamdam asida leiriba yumthong kudingmak Bharat Sarkar na paikalakpa Jal Jeevan gi makhada afaba thaknaba ising phanganaba honarabasu Jal Jeevan Mission gi thabaksing kangkhong chaire Chandel district ki manung chanba Kuki amata leitaba khungang Anal village ta Kuki gi yum kuntaret JJM gi makhada ising phangankhre haina PHED gi dashboard ta thagalakhiba asi angakpa poi asi gumba soiba aranba kaya asi gi matangda mijeng changbiyu haina Chandel da pangthokiba paugi mifam amada Anal Nelul Tangpi Maha area branch ki President Asaiji Larsna Phongdokre Mahangna hai Gangku village asi puna yum humudrani thoi lei hariba yum humudrani thoi asigi manungda yum yankhaidi Jal Jeevan Mission gi makada afaba thaknaba ising pikre haina PHED gi dashboard list thagalaki hariba khul asi Kuki amata leite adubu hariba khul asida Kuki gi imung kuntareta JJM gi makada afaba thaknaba ising phangankhre hariba asi pumlal lalaba semjin sajalaba wafam amani district asimaki Larong Alal village ta yum chamaga ahum lei adubu hariba khul asigi yum chamaga kunipal gi JJM gi makada ising phangankhre haina PHED gi dashboard ta list thokpa yauki adubu yamna ngaklibadi khul gi leiriba yum masingdagi hena ising pikhre haina report toriba adugi mathakta ising pire hariba khul gi yumsing asigi manungda BD Khamling kauba khul gi miyoi ama khaktamak yauri aduga atopa yum chamaga kunipal di ising pikhi hariba aduda body BD Khamling hariba asi natana atopa ming iriba mayam adudi khul asida laite amasung masak khangde haina phongdorakle Security ki agan ba section thorangal loina na Churachandpur ki miyoi sing Imphal airport ki flight tonglaga tongan mafam singda chatpa hore haina MLA Yumnam Khemchan na phongdokre singjamai Yumnam lekai da leiba mahaki yumda pangthokpa thoram amada MLA Yumnam Khemchan na hai Kanglup anima ki miyoi sing chathok chasin tawre haibagi pawdi phangle adum oinama mapung phana thajanaba thamnadriba maramna security ki ngaksen yaudrabadi Kanglup amana atopa Kanglup amagi mafamda changbada ningjing mangjingnabadi adum phaunari Kanglup Manipur gi Kanglup ki khana chainaba thodok kaya mamangdasu thokre haina paladuna mahang hai misam miyam amsung civil society organization singi kuthangda Kanglup ki ungkhatnaba pumnamak waroisin purakhiba ngaktani hojik thokliba wathok asisu miyamna punna waroisin puraknaba honaminaba tangai phade loinana handakda Peruda Mr. Planet World Lisingani Kunmanga ki title lower krabat singjamai Chingamakadagi Henson Irombo MLA na taramna okhi Japan ge Prime Minister Takeshi Saneina lebak adugi parliament ta thasigi tare tapi khiba oil amagi yaningdaba utuna China na makoi gi citizen sing Japan da chatana ba pautak pikre hari Japan ge Prime Minister Takeshi na parliament ta China makoi gi lebak ki sarukni haina claim toriba Taiwan bu
ngak senbada Tokyo na asoba thodang logani amasung karigumba China na Taiwan da landaraklabadi Tokyo na matik chaba paukum pigani haina phongdokhibani Prime Minister Takishina lebak adugi parliament da phongdokhiba warol adubu China na akan momong da yaningdaba phongdokpaga loinana Japan da leba Chinese ki embassy na China gi miyambu Japan da chatanaba wafam phongdokhibani PM Takishina phongdokhiba warol sing aduga mari lenana Beijing da leba Japan ki embassy da kokotuna machin hangkibaga loinana Osaka da leba Chinese Consultant General gi Tokyo gi online post su lokthokre hari Lamdam asigi mahiroi lup taruk haibadi MSF MSU Desam Suk AIMS amadi KSA gi maikaidagi lakadoriba academy session lisingani kuntaruk asidagi lamdam asigi school amadi college singi mahiroi singda uniform lamdam asigi pothokna setnaba apel tarukli hiram asiga mari lenana Desam gi office da pangthokba paugi mifam amada mahiroi lup taruk ki wangang loisu oiriba Desam gi president Mayangbam Somorjit Maithina haikibada Lamdam asigi pothokna uniform oina setnanaba mahiroi lup taruk yauna tongan tongan maikai kayadagi taksinduna haujik class 8 tagi hauna mahiroi nupi macha singna phanek setli adubu masi lamdam asigi iwongi pothokla natraga mapangi power lumna saba pothokla haibasi achobo wahang ama oiri haina phongdokpaga loinana mahakna makhatana hai lamdam asigi school college amadi private oina school college chalairiba singsu lamdam asigi culture ngakpaga loinana lamdam asigi setmilon phagatnaba honabada mateng pangnaba mahiroi lup tarukna appeal tawbaga loinana authority sing unaduna khananaba loinana handaki academy session nangnaba thabak oina pangthoknaba khongjang hauragani haina phongdokhi mahangna hai lup tarukna makhatana hanadagi hauna sangsinduna lakliba khongjang asidagi hena kanchina lisingani kuntaruk kuntaret ki academy session asidagi school education amadi college education gi uniform lamdam asida sajaba iong amasung lumgi polum pothok singna yumpham oiduna sizinanabazu apil tawki hauji class 8 tagi hauraga college fawbugi numpi masa mahiroi singna setliba uniform phanek oina chelhanba ngamlagasu phanek sing asi lamdam asigi iongla natraga power lumda saba pothok singla senghandriba haibasi achobo wahang ama oiri phanek haibasi kanglop phurup naidana setpagi thabak culture ngakpagi mathakta lamdam asigi pothokna setpa tarabadi lamdam asigi setmit londa achoba kanaba ama pigani haibasi mahiroi lup tarukna setna thajai haina phongdoragli Makatarakpa pauda Makahada tanker ga bus ga thengainabada India dagi lai khurumba chatkiba nifunithoi sire Makahadagi madani tamna thauba bus ama ngasi ayu anganbada diesel tanker amaga thengainabada bus aduda tongba India macha nifunithoi sire ahanba phangba report ki matungina laikhidraba mioi ayamba Hyderabad dagi Makahada lai khurumba chatkibani haire mioi sing aduna Makahada Lining Laisolgi Thoram Loiraga Madina Maikai Pangna Lakpagi Lambida Laibak Thiba Thodo Adu Thokibani Thodo Adugi Matangda Telangana gi Chief Minister Anumalaha Reben Redina Thamoi Songna Phogdokpaga Loinana Thodo Adugi Akopa Pau Launaba State ki Chief Secretary amadi DGP da kangan kre awaba taraba mioi singda mateng pangna bu khudaki oina lokhotpa yaba thorang lokhotnabasu mahangna official singda kangan kre Colombia Lanmi na militant mapan hatkre Colombia Lanmi na Venezuela border manakta bomgi landa sathaduna militant mapan hatkre haina Colombia gi defense ministry na phongdorakle Eroka province ta Colombia gi Lanmi singna operation sathaduna militant mapan hatkibadu lebak adugi president Gustavo Petro gi koken huran potyon tawada rebel group singna yauksil adu mamang mang taknabagi thorang amagi makhadani hairi local media na phongdokpagi matung inadi Colombia Lanmi gi bomgi attack adu ex FRRC fighter amasung National Liberation Army guerrilla group ki marakta lan chongna kiba aduda achoba thodang laukiba rebel gi commander hatkraba matung dasu kupna yengsilli hairi Colombia na chayol asidasu Amazon region da nongthaktagi attack chathaduna militant taramaphalsu hatkiba leire Directorate of Revenue Intelligence DRI na chathagiba operation amada Bihar gi Darbhanga district gi yamna thajaba mongda Myanmar gi KK Park Southeast Asian Cyber Scam Center amasung mafam adudagi naha singa mari leinaramba thengnare loinana district aduda leiba Roshan Kumar Kauba mastermind amasu phare hari KK Park Cyber Scam Center adu haujik US amasung Myanmar gi agency singna thomjinduna thugaina bagi thabak chathariba amani case asigi mari makong yamna pak chawba maramna India da chathaba investigation adu Union Finance Minister Nirmala Sitharaman phawba kupna yengsilagani
masagi sahi kunthra khakta ngai riba Roshan Kumar Myanmar gi KK Park tagi Chinese handler singa contact tawnaduna mahangna district aduda studio ama semki maduda awangba thaki high communication system leiramki hairi DRI maikai dagi Delhi amasung Kolkata da Debanga district leiba Betu kobo myoy amagi mingda parcel ani phangki parcel sing aduda China na saba sim card kunthra nithoi amasung sim slot yawba void device ani su phangki hairi BJP na lusingba NDA lengak asina bank sing makata na privatize toroklabade pung kunmari gi manungda India pumbada strike chatharagani haina All India Bank Employees Association gi General Secretary na phungdokre wafam basi Imphal gi All Assembly Road da leba Manipur State Cooperative Bank Limited gi head office building da pangthokkiba pawgi mifamda mahangna haikibani All Manipur Bank Employee Association gi taramathoi suba conference amadi All Manipur Cooperative Bank Employees Federation gi Nepal suba state conference pangthoklaba matungda chathakiba pawgi mifam aduda mahangna makataraduna haiki lengak asina hokkiba chahi 10 rom asida bank kaya privatize torokli cooperative company singnasu lokthakhiba loan matam chana singlaktaba amasung ahum suba tire structure thamduna bank singda thadarakpa senthang singi interest da hena Lumba maramna bank singda awaba kaya mayoknaduna leiri masina Manipur gumlaba state singdana hena awaba pi haiba mayamna khangle paliba lengak asina lebak amagi chawkhat thorangda chawna saruk yariba bank sing industry singda awaba kaya piduna leiri bank singda hangduna leiriba phomsing mensingadabani amadi 2-year structure gi senthang thamgadabani haiba demand singsu torakli Makatarakpa aroiba pauda editorial kalamdagi machangoiba pau lokachari separate administration pithokhibagi mawongda asum thambadi chumloi Manipurda thokliba chahi ani makhai helaklaba irang asi Manipur lengakna hojik phawba loisinba naba thorang lokhataba asina Manipur miyambu open jail amada thamjinduna thambaga sapmanari haina lobada lalaroi loinana irang asina maram oiduna Manipur miyamna masagi maramda phawba maning tamna chathok chasin tawba ngamdaduna leiri maduna Bharat lengakna Manipurda yengliba miyeng asi karamba miyengno haibagi wahang ama songthorakli haibasi Bharat lengakna khangpham thui hojik Manipurda thokliba irang asiga mari lenana suspension or operation su chanariba kukila lolub singi handaki Bharat lengaki Ministry of Home Affairs ka mari lenana authority ga wari sanabada thabak chathakiba adugi wari sanaba aduda Ministry of Home Affairs ki maigai degidi su chanariba kukila lolub singda Manipur ge apunba ngamkhai manungda nakhoigi oiba separate administration Pigadabani haina demand tawriba asi yaba ngamloi Manipur gi apunba saktam thugaina ba thabak amata Bharat lengangna kaidongai dasu tawroi haina mayek sengna phongdokre wafam asimakti yamna thagat ningai ni adubu hawjik lakliba wafam di Su chanariba kuki laloba singna tahaliba separate administration piroi haibagi Bharat ki wafam lengangna sengna phongdoktuna kangan krabasu hawjik oriba Manipur gi phibam asidadi separate administration pi khibagi phibam da leibaga manabagum tawriba asini masigi maram haibabu Manipur gi apun mangamkhai manungda kuki singna leiriba mafam singda maitai singna changba ngamde aduga kuki singna su maitai leiriba mafam singda changba ngamdana tokai na leinari maduna kuki singna taliba Makhoigi Manipur gi tongan mafam singda kuki singi oiba tongan lam haibadi kuki len haibadi separate administration amagi mawongda sembaga chap manana hawjik leiri haiba yai kuki singna Kuki tariba mafam singda Manipur lengak amadi Bharat lengaki ayaba yaudana semningba lambi kaya sing mana singba kaktuna sembagi thabaksu chathari masigi matakta Churachandpur gi district po lamka haina ming onthoktuna phongna sijinarakli loinana kuki taba mafam singda kuki naha kayana thomjinduna apaba makhaki khuchukulai paihanduna gorilla wargi lalong kaya phongna training pibagi thabaksu chathari maduna separate administration ama phanglabagi mawongda kuki na tariba lamsingda kuki singna tonganba kuki len amagi mawongda maning makha tamna thabak tawrakli maduna hawjik kuki singi oiba separate administration asi phangkhibaga manabagi phibamda leirakpagi mawong ama uba phanglali whatever phibam asida Bharat lengangna lokhotpam thokpa thabak lokhatuna Manipurda thokliba chahi ani makai helaklaba irang asi loisinduna tangdu leitaba Manipur ama oinaba honapam thui su chatnariba kuki laloba singa Ministry of Home Affairs ki maikai dagi
ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯉꯝꯈꯩ ꯃꯅꯨꯡꯗꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯕꯒꯤ ꯋꯥꯐꯝ ꯁꯨꯡꯂꯩ ꯂꯩꯇꯦ, ꯄꯤꯁꯨ ꯄꯤꯔꯣꯏ ꯍꯥꯏꯗꯨꯅ ꯏꯆꯪ ꯊꯧꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯕꯒ ꯃꯑꯣꯡ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯃꯔꯝꯗꯤ ꯆꯍꯤ 2.5 ꯍꯦꯟꯅ ꯀꯨꯀꯤ ꯇꯥꯕ ꯃꯐꯝꯒꯤ ꯖꯒꯥꯁꯤꯡꯗ ꯃꯩꯇꯩꯁꯤꯡꯅ ꯆꯪꯕ ꯌꯥꯗꯗꯨꯅ ꯂꯩꯔꯛꯄ ꯑꯗꯨꯒ ꯀꯨꯀꯤꯁꯤꯡꯅꯁꯨ ꯃꯩꯇꯩ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯆꯪꯕ ꯌꯥꯗꯗꯨꯅ ꯂꯩꯔꯛꯄ ꯑꯁꯤ ꯇꯣꯈꯥꯏ ꯇꯣꯈꯥꯏꯅ ꯂꯩꯅꯔꯛꯄꯒꯤ ꯐꯤꯚꯝ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯁ꯭ꯇꯦꯠ ꯑꯃꯗ ꯂꯩꯃꯤꯟꯅꯔꯤꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯅ ꯑꯃꯒꯤ ꯑꯋꯥꯕ ꯍꯪꯅꯗꯨꯅ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯇꯨꯅ ꯍꯤꯡꯃꯤꯟꯅꯕ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗꯗꯤ ꯑꯣꯏꯗ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯅꯕꯒꯤ ꯃꯔꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯄꯒꯤ ꯐꯤꯚꯝꯗ ꯂꯩꯕꯒꯨꯝ ꯇꯧꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯃꯍꯧꯁꯥꯒꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯍꯟꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯅꯕ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯑꯗꯨ ꯀꯥꯏꯍꯟꯗꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯊꯝꯕ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗꯤ ꯀꯨꯀꯤꯁꯤꯡꯅ ꯇꯥꯜꯂꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯗꯨ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯄꯤꯗꯦ ꯍꯥꯏꯔꯕꯁꯨ ꯄꯤꯕꯒꯤ ꯃꯑꯣꯡꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯀꯨꯀꯤꯁꯤꯡꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯑꯃꯒꯨꯝ ꯂꯩꯔꯛꯂꯤꯕ ꯐꯤꯚꯝ ꯑꯃꯗꯤ ꯑꯐꯕ ꯀꯩꯗꯧꯉꯩꯗꯁꯨ ꯑꯣꯏꯔꯛꯂꯣꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯗꯨ ꯈꯟꯕꯤꯗꯨꯅ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯆꯨꯝꯒꯅꯤ꯫